Yankainithoi Shuba Awareness Program cum Voluntary Blood Donation Camp Pangthokre Leibak Miyamgidamakta Kathoklaba I Haiba Pandamda I Pau Tengbang Lop Manipurna Department of Transfusion Medicine RIMS Kapkutsamaduna Pangthokiba Camp Aduga Mari Lainana Organization Secretary Thaudam David na Fongdorakpada Camp adu analaying sangsingda igi awatpa leiba sing mating pangnabagidamagta camp adu pangthokpani ngasi pangthokiba camp aduda punna miyoi kun na saruk yaki paringnai na camp asi pangthokpagi maramdi imung manunggi miyoi singda I walakpa matamda I PBU yadaba kayana awaba kaya mayok narapa sing asidagi anaba sing bukan mangamnabagidamagta camp asi pangthoktuna lakpani haiba wafam thamki analaying sangsingda sai walakpa I singjigi sagi contribution ta woina fana paringnai na chithajar pa nasiga thana yakhaiga nithorak suba I pakema manipurgi na sinja langjarga gi RIMS blood bank da koi donor punna mei kun na sau yaduna si pangthok chaiba gi blood donation camp asi pangthok sabani marwoina kuna pangthok sabagi tasta gi sagi imung manunggi na taga imagi mai mata gi EPB hai matamda akiba phawa pinning da ba aduna sigumba haiba sida maram moiga sagi lakliba shortest award pa je sidagi khada ngoiso akoina angamba akoi khunai sida angamba mateng pangjabani harga iswada tenakna thinda panjagi sagi me ho tora sumba donation camp ase sinjabani angkoki mada thakan chule bisa thakudingi kodum pangthokna lai juwakri hoi marta amone kaji soiba yaga su ayam makamdadi koi soidana ba thamda amukti dum RIMS or Janin or Sida or Babna or any blood bank like Japan. Namiga di Tapodi Yam Dabam didn't pack to Nalai. The Punjalaga, the Yahaga Nifer Suba, Duganaba, donation came Ama, Sip on Fox of RIMS. Let's say January, February, March, April, May, has about the Lieutenant.